Okay, all of you good morning. Angangsa mamangi class ta khoigi khaidem pramodini debigi ima khullakpigi nong-gangheido hariba paraje takpa hogre ngasi sargi channel jigi makha chatharakpa oina page number 83 gi third paragraph ta yengje. Okay, start. Abungbana ahal aduda makhoigi marwalda karino khara haiki ahal aduna su khumlaki marwal khangdabanina aikhoi tuminna yangduna lay abungbaga hana lairamiba ahal dugana sanariba warido karilondano ana hangba yare kodam ada pakumda do makhoigi marwaldani ana khungadene aduga moigi marwalda sanagrabanina haibati kay hairani khoigi simi jingidi magi kanglup singdugi tongan ba lol leitana ko aduna moigi lol da sanagrabarina khoigi aibi haibutare ko aibi khaidem pramodini di moidi kari haino do khangdabarina dum tumina dum yanga leiraya badum adudagi abungbana hai wajani ko waja khoigi khaidem pramodini jibuni ko wajani yan haije khoigi tampakadi waja haidana ko adubu moi khoigi singi lamdana khoigi waja no pistai da wajani ana kaunaba kano bingau mingthol dubuni ko haje wajani ai khoigi abokna wajani bu mai manakta phamo haibane haiba ko hausi abungba ga lairamiba khoigi simi nupi hanupi do adu dugana sanariba warido karino ana mo hangapa yare adu hangapa taraga sumo madugi pakumda ai khoigi abona wajani bu mai manakta phamo haibane haina khungadoiba haujiki aibina khangidaba wafamdo sidaida Manipuri da mo translate tawre ko yangje aishu haugatuna phal pairaga ahaldugi manakta samduna phami ahalduna masinda karino murum swali aigi kokta su nanbiyaba gyantare ko ahalduna kari tawkhibage habitaraga disi kungadoni ko masinda murum swale aduga aibigi makokta su haibadi khaidem pramodini gi makokta su nanthabiyana kungadoiba abungbana hairai wajani abokna hairise abokna pokpa masanupi ko okoi monataji ko wajani abokna hairise abokna pokpa masanupi aikhoigi ini ama sikre kuire ini adugi masaka wajani ga samanai abokna wajani bu ubada sikraba aboki masanupi du halaklabani haina khale yamna nungsi insang hauna thongduna pijau hairibane abokna okay masagi khoigi simi nupi simi khulakpi ko khoigi hanubi duna abungba da ko hariba do karino haibitaraga disi khungadoni amna phajagre ko hariba simi khulakpi jigi khoigi masanupi ama sigreba hariba masanupi jiga aibi khaidem pramodini jiga masaksa manai aduna khaidem pramodini jibo khoigi simi nupi sina ko simi hanubi sina amna nungsi aduna yanjang ahawba thonga pija ko haribane haidana dum abungbana loina ba haire ko okay yangje next paragraph ta asunna wari sana mai tikli ikoi na pham makoina wari sana ribdo kamai to sana ribano hairaga di koina dum khumba yare ko mai tikna ikoi na phamaga ne na khungadoni ko ahal aduna aigi khutpai duna yangi ko adagi sitpi nanbi ahal adugi matau uraga magi khuiraba mai thongda yenglaga aigi laikhidrabi imabu nishinga eba khoigi kaino adugi simi ahal dugi matau uraga aibi na kari nishinga page habitaraga de musi khungadoni ko ahal adugi matau uraga magi khuiraba mai thongdu yenglaga aigi laikhidrabi imadu nishinga ena khungadoni mama amana masada nungsibagi premdoni aina numetuda ahal adudagi phangjakibado okay question ngakta ngaire
खाइदेम प्रमोदिना सिंगमी आहलुदगी करी फंगजखिबगे हाइबा तारगदी खोइगी मामा अमना मसादा नुसिबगी को पीबा प्रेम दुनेबको आइबिना नुमेतुदा आहलतुदगी फंगजखिबाजे अहानबददी खंगलमदे इमुंगदो खुलाकपगी इमुंगने को ngasai आइबिना संगो मतमदा दुम इमुंगदोगी मवो मतौदो उबदा खंगरे इमुंगदो हाइरप लिंगबा नुवाय आइफाबा इमुंगनि हाइबजे माना खंगरे अदुबो हौजी असंबा इमुंगजु ओइरमद्रे को खोइगी खुलाकपगी इमुंग ओइरमेबा यंजे आहलदुना लैखिद्राबा खुलाकपगी नुपिनेबा हौजी लैरिबा ahal hanubida aduna khulakpagi nupine aduna khulakpi tare ko khulakpi tare abungbana ko masunupani ko ngasagi hau ko tribe khulakpi dugi masune ba abungba sina masana te ko masune khulakpi do phana laisile sahi maudra ngakya wairamba yai masunupana di maboki sahi tangdang ba khangde ba ओके खुलापीद सही कयामु सुरंबा यारबगे हाइबा तारगदी सही मरिफु तरामंगा सही मरिफु तरामु सुरंबा यारेना खालेको अइबिसिना अदुगा अबुंबदा हंगुमा तमददी अबुंबनदी सही जे खंगदेना हायबा मथंगदा साग थोंबा लोइरे सिल्ले खोइगी लिफान अनि अहुमदा सा यनसांग को थेले को साइजांग थबदुनि को खोइना कनागुम्बना लेबाकता थमगा फाल थारगा साबसु यावी फग थारगा साबसु यावी नत्रगना कोइगी डाइनिंग टेबल दा थमगा सकुइदा फमगा साबसु यावी अदुबो मोइगी मतमदुगी ओइना दिली फान अनि अहुमजे सिदैदा चाय सांगदो थमेबा ओके मथंगदा सा पेज नंबर 80 गा 4 दा लासे sak sarasi haiduna aikhoi phal amamam tharaga liphan manakda phamleba ko ngasai gi liphan dugi mathak tuleida sain jang je thame aduga phal da phamaga sarine ko abungbaga aiga thangnana phami mana hai wajani aikhoi gi sidi singlamina lambi thong phatye do ahawba karimata phangdene sababu ko yagadara khangde abungbana aibida kari haibage haiba taragadi si khunggadone ko gyantare ko wajani aikhoi gi sidi ko singlamnina lambi thong phatte do ahawba karimata phangdene sababu yagadra khangdena khunggadone ko okay next da khumji next da yangji aina hangi ko abo khoide okay यंगजी मथंग अदम पाथरके मखोइदी ngसाइना नुमिता दिङाइदा को चारमानि हौजिति आबो फामुंग संख्रबनेबा कोदिना हौजि खोइना खांगे मोइगी साक से असुकी मते ngale जे खोइना खांगे को साक से असुकी मते ngale हाबे जे खोइना खांगे अदुना मोइगी कइनो जे नुमिता दिङाइदा साक से सागरे नुमिता दिङाइदा साक से Nimitadringaida sak se sagre koigi sagre aduguna kainoase ko koigi nimitadringaida sak se sagre aduduna kaino tawgraba sagrabarina moije ko koigi to tumamani sini ko sidai da koigi kainosna haireje to koigi na abumbasna haireje okay monataze okay next up pian amuna hai ko hangam samput ubada is samput sidi ko pami ko pambi nila hai ba okay yangji pian amuna hai hangam samput ubada is samput sidi pambi nila na hai ko koigi pian amusna koigi ngasai gi samputo uba matanda kari ni haikibage haiba taragate bosi khungadone aduna parasi am laiba de wore aduga laiba woraga jo abagi champions kudi makki dum question puthokpa de dum yare aduna kitang muna paro loina na muna taro next yangje aina khumi hangam di adum ko
hangam di adum haina sagadabane aduna sinjaki magun manghandana sabagi asumban yamne aikhoi tamgi maitai singna kupna soiduna kupna manduna samtholaga thong thalibase mitai ko mitau tambadagi soirabani ko lalabani vitamin loina manghan khraga sabagi kanaba laitrabaneba ko staita hayang marks khoi ani gumba ahung gumba da dum piraga adum question ama hangba yare ba question do puthorake khoi gi abungboy gi imung saida khoi gi hangam sampot se khoi gi pambi oina puthorapado madudai da khoi gi piwanduna haiba wafam do taraga ayibina haibadi khaidem pramodini na kari khumkibage haiba taragadi si khumgadoni ko aduna kitang khadi sangani okay yangji patharake duga amutang halake ko yangji khangedana amuba hakum ama ai Hyderabad training satluidana saba thakpa thongba thakpa gi sindam lauba adubu maduda tamlapado aikhoi gi di ipa ipuna ahallamana thaina dagi sijinnaraklaba sanaramlaba nga oirame anauba amata oiramdre haina khungadoiba okay muna taj ko muna taj khoi gi paragraph sima kitang kaino ina sulaire aduna khoi gi paragraph sima ko kitang question sangna hangba yaba do oire aduna sima kitang muna taj okay yare ko khoi gi ngasai gi abumboy gi imung saida hangam pambi samput ko hangam samputo pambi gi samput oina puthora pandai pian amuna haiba wafam do taraga ai bina kari khomge haiba taraga di hangam di adum haina sagadabani aduna sinjaki magun manghandana sabagi achumban yami aikhoi tamgi mitai singna kupna soiduna kupna manduna samtholaga thong thalibase mitau tambadagi soirabani ko lalabani vitamin loina manghan khaga saraba sabagi kanaba laitrabani khangedana amu ko abungba hakum ama ai Hyderabad training satluidana saba thakpa thongba thakpagi sindam lauba adubu maduda tamlakpado aikhoi gidi ipa ipuna ahallamana thaina dagi sijinaramlaba sanaramlaba nga oirame anauba amata oiramdre anakhum ko sikhum gadeni ko okay next amu yangje nongale ko aikhoina haugalakpada sak loiramle ko aduna khoigi singmi jingedi ayushu sa yamngana thoga sai dagi numidangju numita jingeda sai haibachi ba khoina parajima pabadagi khangeba na drama gi magi lamdugi adagi jati khena bagi matungina sinja sumanade natra adai sa ba thapui mawong loina khenai haibache khoina paraje tambadagi khangineba okay yangji nongale aikhoina haugalakpada sa loiramle sak sare yangji mathangda sak sare adagi tolaga khundugi miyam unare wari watai sanare awat apa samasa kaya khana nainaba loirba matungda lam yanglusi koitholusi haiduna ikoi saleba ko nongalaga kari tauge haiba taragadi musi khungadoni ko ayibina haugalappada sawaramle sak sare sak tolaga khundugi miyam unare wari watai sanare awara pa samasa kaya khana nainaba loirba matungda lam yanglusi koitholusi haiduna ko mokhoi sale okay pathang yangsi kaliong lake habado
Tamenglong khunjaudugi nongsu pangbadani aikoina sapado ko Tamenglong khunjaudugi nongsu pangbadani aikoina sapado yangje abungbana aikoibu lamjing ni khara satlaga singmai haithare phajakreda lamdamdo pamel upal singduna tumel lengba khotba hai humba tawduna nolukna taram na aikoibu olibado khalloi hauriba pamel singdu ubada mathangda yangji kumthafam tha phajana lay lokmaiduna hallingai phajaram gadau ko phajaram gadabadu kaya ko phajaram gadaba phajari haujiksu ko malasu mana lirabasu lina lokmaido haiphiat ngami sawi pae lokmaido thanna hauri nong-ganghei pambi ngakta atai atopa upaldi haude ko langtaknaraba pukningna khangninglaba thamoina hangjaki asuk yamba nong-ganghei pambi ngakta kanana karam tawna tharamliba lokmaido takhabadi amakha yauna ko amakha yauna bara khombal yauna hauji ayibi oina khoigi khulgi mi sinduga khulgi awara pagi maramda wari sanaba loiba matungda karomda satke na haiba taragadi hauji haigre ko Tamenglong khunjaudugi nongsu pangbadani ko salije ado moina saliba jaga da karamba u makhal ngakta horamba ge haiba taragadi nong-ganghei ngakta horami atai ama bawba horamde haina khungadoine ko aduna sibi nong-ganghei gi mahistei da sulakadoine ba wari paraba mingse oke dum jengaji paraje wari nina dum pathar age ko dum mari abungbana hai thaina mamangaida aikhoigi pakhang laisa mayam hauduna barak turelda iruba satnarameba ko aduna Tamenglong je khoina khange barak turel torban da ju nagnare haibaje natra hauji mamangagi khoina kanogi khamba thobi moirang kangairol haiba tare ko moirang kangairol da sayon tare lai hare hariba molai moirang kangairol gi matam sida khoigi pat ma pan sida singhi sambalang ba singhi lujaba kaidopagi khoina wari tare lupi jing amati nupa jing chu irujabagi amati khoigi turen torbanda taba mi jing chu aduma turen da kumaga irujai adagi mayanggi public pon jing da kai jing da dum kumaga irujai khoimak da stum anga wori da dum mayanggi public pon daga kumaga iroi danaga sanare abadum adubu haujiti chawkholakpa haigadra matam gi awan ba hongba haigadra adumaina khoina pata turelda pukhri da irujabaga je pa yaudre ko loinba masa gi imung da barum loinaba leinare loinba barum da lunare tuna samaina khoina turelda pata pukhri da kai da irujega na habaje wari oina thoeba dendare ko hauji sigi bara turelda khoigi abumbu hoina pakhang lai sawari ngai matamda ko moina irujarapagi wari kano do wari do khoina wari oina thoedana ko khoida adumata duna jumo khoina pukhi da iroira pa sanara paga do hojiki angang jing da liruba matamda timo wari oina thokadone ba moide pukhi da irujabaga da ma punsi phangda ba angang dum ya or ba ne he polo pa da ina tra adum barum da dum lujadana natra simbata matam ki sanabi ni ko adna hairiba sugumba matam ki sanabi matam ki awan ba omba evolution je jo khamba tai ko okay yangje haujikna ko haujikna makha dokan gi lambel gi cinema hall mamang da sanare zu ama ko woirene wajani ko sidai da su yong ko adum mirol amadagina mirol ama bawbada nataba natra mirol amadagina mirol ama bawba nataba dum tiala ma punsi sahi ko batam sahi manga taragi matam je da askumati awon ba hong ba haba che la e ba ko adu mani ko sidai da hari se haujikna makha dokan gi
ko hojina makha dokal gi lamphel gi cinema hall mamang da sanare juk ama woinare wazani okay yangji matang da lam anirom sangba khudub ko khudub ama makhairom pakba nungpak ama gi mathakta khili ko nungi sapugumba ama makhoido yangji makhoido sai tiang god ko mawong maleba amutanga parake lam anirom sangba ko lam anirom sangba sange ko lam anirom sangba ste adagi khudub ama makhairom pakpa nungpak ama gi mathakta khili ko nungi sapugumba ama mawongdo khoigi sai tiangguat mawong maleba okay yangji ko yangji sidai amadana nungpak tuye makhul arauba amasu khule mado barakta iruzaba satkadauriba pakhang laisa mayamgi singhi luphamni hayaba ganda ko khoi barakta iruzaba satkadauriba pakhang laisa mayamdugi singhi luphamdo kamai toge habatargade sikhunggadoni ko lam anirom sangba khudub ama makharom papa nungpak amagi mathakta khili nungi sapugumba ama mawongdo khoi sai tiangwat mawong mali sidai amadana nungpak tugi makhul arauba ama suhuli matau mado barakta iruzaba sakadauriba pakhang laisa mayamgi singhi luphamni hayaba okay makhadum patharake aduga iruba loiduna kakhallaklaga potha phamni haiduna sang manakraba nungpak pariang koina thariyeba ko lam dugi mafam dugi sanabini ko iruzaba saramdagi singhi lupham adagi iruzaba loiraga kakhallaga pothabam ko samna kanganba isayu phajana taithopam khotopam jagado adu phajana lairiyeba ko yangji mayai dudi hangli sumang mupangna matai wairapna nong-ganghei pambi achauba amagi makhongda nungpak amasu thari mathangda yangji sing hasan mana aduna kayadi phajakhre bichar tawpham meeting tawpham ka mali mafam do sabapati gi mafam kasu mali Vishwakavi Rabindranath ki Vishwavarti Shanti Niketana Phajaba Hianbagi Wafam Leiteba ko Mafam dugi Phajabado Khogi Aibina Kariga Sangdamnabagi Habatargadi Khogi Rabindranath ki Vishwavarti Shanti Niketana Phajaba Hianbagi Wafam Leite Haina Saithai or Sangdamnai Haina Khunggadoni ko okay next mayai hangli baduna harau kumai tawpham jagoi saphamni hai aduga bara khonungda kumduna iruzarubadagi kakhallaklaga awaba potha phamni su haeba ko pasai mafamda okay mathang adum yangji patharake nong-ganghei kondo onthokna phajakhre mahausatagi waiba phajabatana laitiangba lamdamni mahausagi phije laitiang thualibi mahausagi mamom nong-ganghei kolne khunggangi nungaiba punsi ko simungi kalaktaba ko ngambeba okay aduna khoye Maharaj Kumari Binodini Devi ki amasulai ko thobi do wara hoida na hariba thobi do wara hoida teida chu yaugre natra khoye Manipuri gi phajaba yangge haiba taragati Imphal Maiwandagi yamna lamna haidabiyo haiba wahi amasu yaugre adugumna sidaida ju sangdamna raisini ko khoye aibi khaidem pramotini jina jo khoye mahausa gi phajaba jingjanatra khoye shahar gi lamdadi kasu laiteba
natra lamna sathu imati khoigi prakiti gi mahausa ge ba phajaba jingje phaba uba phangeba mahausa gi asyangba phajaba ujaba ahan bani punsida ba ko ai bizigi mapunsigi oina ahan baneba mahausa gi asyangba phajaba ubada natra imphal mai onda popa mini natra duna imphal ge nil khomba langba aduna tana khoigi khungangi haibada re natra jo khoigi kaidare khara arapa ko mahausa gi phajaba ubaje ahan baneba mapunsigi oina jo aroi ba su wairaba yai khalubada nungsa swar mapi amati hon khieba natra tamngam dana ko ko me punsi je amu hana sapaya sataba amu hana thela ba thela da ba noi khoi wairo aduna matam khara lairingai tona tinari matam je da nusi sana na laimina badi phaidina ko adu bani ko staita ai bisna phongdo rai je okay next da abungba na hairai ngaha ko pothari ngaida pothari ngaida haipan tha woirabadi nongang hai piana sagadabani do wajani matam natabanina sadre do hairaga pambi sing aduda hangatna yangi koyang yangi ko upal singduda ngahak yanglaga haipal amada tap tap kuanduna kakhali aduga helai ko palamba hairol ahum kha mana makhoka loinana okay yangje ayamana khoigi singmi singsti sum sing da lai abanina u ka bari phasna expert oidana ko aduna sum ko yang yang aduga nongang hai khoigi hairol pungdon situ mata da pan balai dana ko pungdol adugumba mata da pan da ko khoida hairol hayaba tatra mata da pan u hai wai do adugumba do ka hina di saude na matam masagi asiru matam da pan do wai do na phajaba thi oide adugumba gundi yam lai yam hawi ko yangji ahumdugi marakta amadi kayagi matik phajai ngang sang ngang ko asangba mana ahum marina yom abungba na hai wajani haironi na masak thirabasu hauramni ko yamna thumamni mahau yamune saune haido aimakti ko saningdabani ko yangana ba yumda puning bani adubu abungbana saw mahau yangu haiman baduda ani di sa thokle okay khwaidagi phajaba angang ba adumadi aigi bekta una asangba map ko apakpa amana yomlaga hapsille ngaha pothare adudagi aikhoi halakle ko okay hauji abungwana helai janonga khai ahumni natra ahum hela pade da mana ani amadi sa thwe aduga yam phajaba dumadi mana mayumda pura kadawri ko mayumgi mi singda yang hanbada yang haningbagi khoina khang khoigi lamda phangdaba adagi imungi mi singna laikai gi mi singna pa masa khangdaba pora je khoji yumda pura ga ai ada salubadagi pura pani khola pani da yang haningba phawina ko adumaina ai bisiso phawbagi ne ko okay next page number 86 da yangje okay paraje dum sangbadi sange ado sanga sidum takthara ge ko wari ni ada kasunu ko waita banina okay yangje ai khoigi thungpham yaure ko ima khulakpigi do phamduna ai khoibu ngaiduna leirami ai biwaina khoigi masagi khulakpigi yumduna lakko matanda kari tawrambagi haba taragadi khulakpina phamduna moibu ngairaga leiramena khungadoini next manakta plate angouba ama lei makhuta thang macha ama supai awa thabi amunba mari manga su koina manaktuda leiba oi ai khoi hek halapa ubadagi khulakpi ima do awa thabi khopa hawi awa thabi do kholamdai da makhut ani do hauriba majaududa wana munna yayeba ko makuto ko yi awathabi smakta bu ingidana ko
ꯏꯪꯕꯅꯤꯅ ꯑꯋꯥꯊꯕꯤꯗꯣ ꯄꯥꯏꯕꯗꯀꯣ ꯃꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯪꯃꯜꯂꯒꯗꯤ ꯈꯨꯠꯁꯥꯁꯦ ꯆꯤꯡꯁꯤꯟꯕ ꯄꯣꯠꯁꯦ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯋꯥꯊꯕꯤꯗꯣ ꯈꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯃꯈꯨꯠꯇꯣ ꯋꯥꯅ ꯋꯥꯅ ꯃꯩ ꯌꯥꯏꯕꯗꯨꯕꯅꯤꯀꯣ ꯄ꯭ꯂꯦꯠ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯒꯁꯨ ꯃꯩꯗꯨꯗ ꯃꯈꯨꯠ ꯌꯥꯏꯕꯒꯨꯝ ꯌꯥꯏꯑꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤ ꯈꯣꯛꯀꯗꯧꯔꯤꯕ ꯄ꯭ꯂꯦꯠ ꯑꯃꯗꯤ ꯍꯥꯞꯀꯗꯧꯔꯤꯕ ꯑꯋꯥꯊꯕꯤ ꯈꯣꯛꯀꯗꯧꯔꯤꯕ ꯊꯥꯡ ꯑꯃꯗꯤ ꯍꯥꯞꯀꯗꯧꯔꯤꯕ ꯄ꯭ꯂꯦꯠꯇꯣ ꯑꯗꯨꯁꯨ ꯃꯈꯨꯠ ꯌꯥꯏꯕꯒꯨꯝꯅ ꯑꯣꯜꯂ ꯑꯣꯜꯂꯒ ꯌꯥꯏꯀꯣ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯨ ꯈꯣꯛꯏ ꯀꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯟꯕ ꯐꯖꯕ ꯑꯋꯥꯊꯕꯤ ꯑꯃꯗꯤ ꯁꯣꯛꯇꯦ ꯊꯝꯃꯤ ꯑꯩꯅ ꯈꯜꯂꯤ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯅ ꯐꯖꯕꯁꯤꯅ ꯈꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯅ ꯀꯣ ꯑꯏꯕꯤꯅ ꯈꯟꯖꯕ ꯋꯥꯈꯜꯅꯤꯀꯣ ꯍꯥꯏꯗꯣꯛꯇꯅ ꯌꯦꯡꯅ ꯌꯦꯡꯅ ꯑꯕꯨꯡꯕꯅ ꯍꯥꯏ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯀꯣ ꯆꯠꯊꯣꯛꯇꯅ ꯀꯣ ꯆꯠꯄꯅꯤꯅ ꯋꯥꯔꯝꯃꯅꯤ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯀꯣ ꯆꯤꯡꯃꯤꯒꯤꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯂꯩꯖꯗꯦ ꯀꯣ ꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯁꯤꯅꯤ ꯀꯗꯥꯏꯀꯣ ꯑꯕꯨꯡꯕꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯈꯨꯜꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯈꯩꯗꯣ ꯃꯥꯅ ꯂꯣꯏꯅꯃꯛ ꯍꯟꯇꯣꯔꯛꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯤꯗ ꯑꯣꯀꯦ ꯌꯦꯡꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯕꯨꯡꯕꯅ ꯖꯒꯣꯏ ꯌꯦꯡꯉꯨꯁꯤ ꯈꯨꯜꯗ ꯋꯥꯖꯥꯅꯤꯒꯤꯗꯃꯛ ꯖꯒꯣꯏ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯦꯕꯀꯣ ꯃꯥ ꯍꯥꯏꯕꯗꯤ ꯑꯏꯕꯤꯁꯦ ꯂꯥꯛꯄꯒꯤꯗꯃꯛꯇ ꯈꯨꯜꯒꯤ ꯖꯒꯣꯏ ꯁꯤꯜꯂꯤꯅꯤꯀꯣ ꯑꯣꯀꯦ ꯃꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯆꯝꯕ ꯐꯖꯕꯗ ꯎꯠꯂꯤꯅꯤꯀꯣ ꯀꯩꯅꯣꯁꯤꯗꯩꯗ ꯋꯥꯔꯤꯁꯤꯗꯩꯗ ꯑꯗꯨꯗ ꯇꯤꯜꯂꯝꯃꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗꯗꯤ ꯎ ꯋꯥꯁꯤꯡ ꯉꯥꯛꯇ ꯎꯏ ꯀꯗꯥꯏꯗꯒꯤ ꯃꯤꯌꯥꯝꯅꯣ ꯉꯛꯈꯤꯑꯕꯀꯣ ꯎ ꯋꯥꯁꯤꯡ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯤꯗꯣ ꯏꯇꯤꯟ ꯇꯤꯟꯗꯕ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯏꯕꯤꯅ ꯈꯟꯕꯗꯗꯤ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯎꯕꯗ ꯉꯛꯈꯤꯑꯕ ꯑꯏꯕꯤꯁꯦ ꯊꯥꯎꯃꯩ ꯊꯥꯟꯗꯦ ꯃꯩꯖꯥꯎ ꯑꯃ ꯍꯧꯔꯤꯕꯗꯨꯇꯅꯤ ꯀꯣ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯣ ꯊꯥꯎꯃꯩ ꯀꯩꯀꯥ ꯊꯥꯟꯗꯦ ꯇ꯭ꯌꯨꯕꯂꯥꯏꯠ ꯀꯩꯀꯥ ꯀꯩꯝ ꯊꯥꯟꯗꯦ ꯃꯩꯖꯥꯎ ꯑꯃ ꯃꯌꯥꯏꯗ ꯍꯧꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯗꯩꯗꯅꯤꯀꯣ ꯖꯒꯣꯏ ꯁꯥꯒꯗꯣꯏꯁꯦ ꯃꯐꯝꯗꯣ ꯃꯩꯖꯥꯎꯗꯨꯒꯤ ꯃꯉꯥꯜꯅ ꯅꯨꯡꯊꯤꯜꯒ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯃꯩꯖꯥꯎ ꯑꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯗꯅꯀꯣ ꯆꯤꯡꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯈꯨꯜꯂꯥꯛꯄꯤꯒꯤ ꯏꯃꯨꯡꯗ ꯑꯏꯕꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯐꯨꯅꯥꯛꯇ ꯂꯩꯔꯝꯃꯤꯕ ꯃꯩꯇꯥꯟꯗꯣ ꯏꯝꯐꯥꯜꯒꯤ ꯌꯨꯝꯗꯒ ꯑꯣꯏꯔꯒꯗꯤ ꯃꯩꯐꯨ 10ꯗ ꯍꯥꯞꯄ ꯀꯣꯟꯅꯒꯗꯕ ꯃꯩꯇꯥꯜꯅꯦꯅ ꯍꯥꯏꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯁꯤꯡ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗꯕꯗꯨꯕꯨꯅꯤꯀꯣ ꯌꯦꯡꯁꯤ ꯖꯒꯣꯏ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ 79ꯅꯤ ꯖꯒꯣꯏ ꯁꯥꯗꯧꯔꯤꯗꯣ ꯒ꯭ꯌꯥꯟ ꯑꯗꯨꯅ ꯑꯏꯕꯤꯁꯦ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯍꯦꯛꯇ ꯆꯠꯇꯅ ꯖꯒꯣꯏ ꯁꯥꯗꯧꯔꯦ ꯈꯣꯠꯇꯧꯔꯦ ꯀꯥꯟꯗ ꯖꯒꯣꯏꯗꯣ ꯍꯦꯛꯇ ꯄꯛꯌꯦꯡ ꯌꯦꯡꯗꯅ ꯇꯧꯕ ꯅꯠꯇꯦ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯤ ꯃꯁꯤꯡꯒꯗꯣ ꯐꯖꯅ ꯊꯤꯗꯅ ꯂꯩꯔꯝꯃꯤꯀꯣ ꯅꯠꯇ꯭ꯔꯥ ꯃꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯒꯗꯣ ꯍꯦꯛꯇ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯒꯣꯏ ꯁꯥꯗꯧꯔꯤꯅ ꯖꯒꯣꯏꯗꯣ ꯑꯗꯨꯝ ꯄꯛꯌꯦꯡ ꯌꯦꯡꯉꯒ ꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯤ ꯑꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯥꯟꯅꯗꯕꯗꯨꯅꯕꯨ ꯃꯥꯅ ꯄꯔꯥꯁꯦ ꯏꯔꯛꯏꯅꯦꯕ ꯁꯨꯝ ꯆꯨꯝꯅ ꯂꯝ ꯀꯣꯏꯕ ꯄꯪꯆꯠ ꯆꯠꯂꯨꯕ ꯃꯤ ꯑꯃꯅꯗꯤ ꯀꯩꯁꯨ ꯁꯤ ꯏꯔꯛꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯃꯩꯖꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯔꯦꯡ ꯂꯦꯡꯉꯤ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛꯇꯣ ꯄꯨꯝꯊꯟ ꯊꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯁ꯭ꯇꯦꯖꯇ ꯃꯤ 5-10ꯅ ꯁꯥꯕ ꯖꯒꯣꯏ ꯑꯗꯨꯒꯗꯤ ꯈꯦꯠꯅꯈ꯭ꯔꯦ ꯐꯤꯖꯦꯠꯅ ꯂꯁꯤꯡ ꯑꯉꯥꯡꯕꯅ ꯁꯥꯕ ꯐꯤ ꯉꯥꯛꯇ ꯁꯦꯠꯂꯤ ꯖꯒꯣꯏꯗꯣ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯖꯨꯝ ꯖꯨꯝ ꯖꯝ ꯖꯝ ꯀꯣ ꯄꯨꯝꯊꯟ ꯊꯟ ꯈꯟꯈꯤ ꯃꯁꯤ ꯀꯣ ꯅꯤꯗꯅ ꯆꯤꯡꯒꯤ ꯐꯖꯕ ꯈꯨꯡꯒꯪꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯀꯣ ꯖꯒꯣꯏꯗꯣ ꯎꯔꯒ ꯑꯏꯕꯤꯅ ꯀꯔꯤ ꯈꯟꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯌꯦꯡꯁꯤ ꯃꯁꯤꯀꯣ ꯆꯤꯡꯒꯤ ꯐꯖꯕ ꯈꯨꯡꯒꯪꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯦꯅ ꯃꯣꯏꯒꯤ ꯖꯒꯣꯏꯗꯣ ꯌꯦꯡꯉꯒ ꯑꯏꯕꯤꯅ ꯈꯟꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯅꯤꯀோ ꯑꯃꯨꯛ ꯐꯖꯕ ꯄꯨꯟꯁꯤꯁꯤꯗ ꯀꯣ ꯑꯗꯨꯛ ꯐꯖꯕ
ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯣ ꯁꯔꯒꯗꯒꯤꯁꯨ ꯍꯦꯜꯂꯝꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗꯩꯗ ꯑꯏꯕꯤꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯈꯣꯏꯗꯕ ꯑꯄꯥꯕ ꯈꯣꯏꯕꯧꯗ ꯅꯠꯇ꯭ꯔꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯠꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯎꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯑꯎꯕ ꯃꯉꯣꯟꯗꯗꯤ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯏꯁꯨ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯃꯀꯥꯟꯗ ꯔꯤꯁꯥꯔꯁ ꯇꯧꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯣꯀꯦ ꯁꯤꯗꯩꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯣꯀꯦ ꯑꯣꯜ ꯑꯣꯐ ꯌꯨ ꯊꯦꯡꯛꯁ